ꯌꯥꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯅꯥꯒꯥ ꯇ꯭ꯔꯦꯗꯔ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯥꯒꯥꯁꯤꯡꯁꯨ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡ ꯆꯠꯊꯣꯛꯁꯤꯡ ꯌꯥꯍꯟꯗꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥꯒꯤ ꯒꯥꯔꯤꯁꯤꯡ ꯊꯧꯖꯤꯟꯕ ꯒꯥꯔꯤꯁꯤꯡꯁꯨ ꯊꯧꯖꯤꯟꯅꯅꯕ ꯅꯥꯒꯥ ꯇ꯭ꯔꯦꯗꯔꯁꯤꯡ ꯌꯨꯑꯦꯟꯁꯤꯡꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯗꯣꯛꯇꯔꯁꯤꯡꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯦꯁꯅꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯁꯦꯝꯈ꯭ꯔꯦ ꯗꯣꯛꯇꯔꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯊꯝꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯦꯁꯅꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯌꯣꯜ 3ꯒꯤ ꯃꯅꯨꯡꯗ ꯏꯟꯇꯔꯤꯝ ꯔꯤꯄꯣꯔꯠ ꯀꯣꯔꯠ ꯑꯁꯤꯗ ꯂꯟꯈꯠꯂꯛꯅꯕ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ ꯀꯣꯜꯀꯇꯥꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯗ ꯃꯍꯩ ꯇꯝꯂꯤꯕꯤ ꯗꯣꯛꯇꯔ ꯑꯃꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯟꯅꯅꯕ ꯈꯟꯈꯤꯕꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯗꯤ.ꯋꯥꯏ ꯆꯟꯗ꯭ꯔꯆꯨꯗꯅ ꯂꯨꯆꯤꯡꯕ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯁꯤꯅ ꯗꯣꯛꯇꯔꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯤꯡꯈꯠꯈꯤꯕ ꯅꯦꯁꯅꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯅ ꯃꯁꯤꯒꯤ ꯏꯟꯇꯔꯤꯝ ꯔꯤꯄꯣꯔꯠ ꯑꯃ ꯆꯌꯣꯜ 3ꯒꯤ ꯃꯅꯨꯡꯗ ꯂꯟꯈꯠꯂꯛꯂꯕ ꯃꯇꯨꯡ ꯃꯁꯤꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠꯅ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯟꯈꯠꯂꯛꯅꯕꯁꯨ ꯈꯪꯈꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯤꯡꯈꯠꯈꯤꯕ ꯅꯦꯁꯅꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯗ ꯁꯔꯖꯟ ꯚꯥꯏꯁ ꯑꯦꯗꯃꯤꯔꯦꯜꯁ ꯑꯥꯔ ꯁꯔꯤꯟ ꯗꯣꯛꯇꯔ ꯗꯤ ꯅꯥꯒꯦꯁꯋꯔ ꯔꯦꯗꯤ ꯗꯣꯛꯇꯔ ꯑꯦꯝ ꯁ꯭ꯔꯤꯅꯤꯕꯥꯁ ꯗꯣꯛꯇꯔ ꯄ꯭ꯔꯇꯤꯃꯥ ꯃꯨꯔꯇꯤ ꯗꯣꯛꯇꯔ ꯒꯕꯔꯗꯟ ꯗꯠꯇꯄꯨꯔꯤ ꯗꯣꯛꯇꯔ ꯁꯧꯃꯤꯇ꯭ꯔ ꯔꯥꯋꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯅꯤꯇꯥ ꯁꯦꯛꯁꯅꯥ ꯍꯦꯗ ꯀꯥꯔꯗꯤꯑꯣꯂꯣꯖꯤ ꯑꯦꯝꯁ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯄ꯭ꯔꯣꯐꯦꯁꯔ ꯄꯜꯂꯕꯤ ꯁꯥꯄ꯭ꯔꯦ ꯗꯦꯟ ꯒ꯭ꯔꯥꯟ ꯃꯦꯗꯤꯀꯦल ꯀꯣꯂꯦꯖ ꯃꯨꯝꯕꯥꯏ ꯗꯣꯛꯇꯔ ꯄꯗꯃꯥ ꯁ꯭ꯔꯥꯕꯁꯇ ꯅ꯭ꯌꯨꯔꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯝꯁ ꯌꯥꯎꯔꯤ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯒꯤ ꯑꯦꯛꯁ ꯑꯣꯐꯤꯁꯤꯌꯣ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯕꯣꯔꯗ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯎꯔꯤ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯒꯤ ꯁꯦꯐꯇꯤ ꯋꯥꯔꯀꯤꯡ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯑꯇꯩ ꯌꯩꯐ ꯊꯧꯔꯥꯡꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯗꯤ.ꯋꯥꯏ ꯆꯟꯗ꯭ꯔꯆꯨꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯑꯥꯔ.ꯖꯤ. ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯍꯣꯁꯄꯤꯇꯥꯜꯗ ꯄꯤ.ꯖꯤ. ꯇꯧꯕꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯕꯒꯤ ꯄꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜ ꯐ꯭ꯔꯥꯇꯔꯅꯤꯇꯤꯁꯤꯡ ꯃꯊꯧ ꯂꯦꯞꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯔꯦꯞ ꯇꯧꯔꯕ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯃꯊꯧ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯗꯣꯛꯇꯔ ꯅꯨꯄꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯆꯤꯐ ꯖꯁꯇꯤꯁꯅ ꯃꯈꯥ ꯇꯥꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯊꯥ ꯑꯁꯤꯒꯤ 22ꯗ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯅ ꯃꯇꯝ ꯂꯦꯞꯈꯤ ꯆꯤꯐ ꯖꯁꯇꯤꯁ ꯗꯤ.ꯋꯥꯏ ꯆꯟꯗ꯭ꯔꯆꯨꯗꯅ ꯂꯨꯆꯤꯡꯕ ꯖꯁꯇꯤꯁ ꯖꯦ.ꯕꯤ. ꯄꯔꯤꯗꯋꯥꯂꯥ ꯑꯃꯁꯨꯡ ꯃꯅꯣꯖ ꯃꯤꯁ꯭ꯔ ꯌꯥꯎꯕ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯁꯤꯅ ꯄꯤ.ꯖꯤ. ꯇꯧꯕꯤ ꯗꯣꯛꯇꯔ ꯃꯍꯩꯔꯣꯏ ꯑꯃ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯦꯁꯠ ꯕꯦꯡꯒꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ FIR ꯐꯥꯏꯜ ꯃꯇꯝ ꯆꯥꯅ ꯇꯧꯗꯦ ꯍꯥꯏꯅ ꯆꯩꯕꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕꯗ ꯂꯩꯉꯥꯛꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯥꯔ.ꯖꯤ. ꯀꯥꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯀꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅꯁꯨ ꯆꯤꯐ ꯖꯁꯇꯤꯁꯅ ꯋꯦꯁꯠ ꯕꯦꯡꯒꯜ ꯒꯚꯔꯟꯃꯦꯟꯠꯕꯨ ꯃꯔꯥꯜ ꯁꯤꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ MUꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏ ꯃꯌꯣꯜ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏ ꯐꯤꯕꯝ ꯂꯨꯅ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯅꯕ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯤ ꯊꯥ ꯑꯁꯤꯒꯤ 23ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯨꯁꯨꯒꯤ ꯃꯤꯈꯜ ꯑꯁꯤ ꯄꯔꯤꯡ ꯆꯨꯝꯕ ꯆꯤꯡ ꯂꯦꯝꯕ ꯃꯤꯈꯜ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯃꯌꯣꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯦ ꯄ꯭ꯔꯤꯟꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯄ꯭ꯔꯤꯟꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯟꯅꯥꯏ ꯑꯃꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩꯗ ꯁꯣꯠꯊꯕꯒꯤ ꯁꯣꯠꯊꯕ ꯉꯥꯛꯇ ꯉꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯝ ꯇꯥꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯦꯡꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ NIRFꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯒꯤ ꯔꯦꯡꯀꯤꯡ ꯄꯤꯕꯗ ꯔꯦꯡꯛ 100ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ
Larik laisu haiba miyoi kya lairabsu khunai asida halengba leitana aranba tawbagi sa hingalakri masimak miyamna wang hangbagi matam yauri maram musina musugi mikhalasi afaba asumba mahiroi khunai gi lusingba puthoknaba asingba mikhalgi masak ohenanaba university gi mari lainaba authority singamadi mahiroi singna khonaminasi loinana mikhalasi gi monitoring committee na thokliba code of conduct si mahiroi singna ngakna sasi hainasu asem prince na makhatana phongdoki atopa paomana Sirarakhong hathai sili festival pangthokadari covid laisaramadi moro asigi GI tech fangnana bhonabada khudongsadaba kharadagi matam khara lepluraba Sirarakhong hathai sili festival tha asigi sesel kungama pannagi kuntra phawu numit nini chupna Sirarakhong village ta pangtholagan haina Sirarakhong village ki sip bihi mingkhang na phongdokre Manipur press cup ta pangthokpa permission unaba mada mingkhang Zemik na phongdokibada matam khara lepluraba festival asi kumsi sahi gi oina Urkhul district ki manungchanba Sirarakhong village ta pangtholagani numit nini supna Sirarakhong village ta pangthokadaba festival asida miyam susargya bi haina apul toki amaromda GI tech phangbagi matana palladuna man hai GI tech ta anabada maming soirakpadagi semdok semjin tawbada khudong saraba mayuk narambadu ngasidi Sirarakhong gi hathai sili asi state asigi oina GI tech sumna phangle haikhensu pausida makhatari atop paumana yellow missing na kaidawngoi masagi furup thugaina bohanadi kangla paw editorial myam na thamjari Manipur gi khungul musilaglaba yellow missing kanana bagi damak lainga amadi miyamna lakhulakliba khongthang sing mai pakhanana bohonabada politician lainga ki official singi thaudang saunglei mirebak masa mitop sing khandok paibsi lainga ki vigilance cell home department ki police official deputy commissioner revenue official municipal commissioner panchayat ki pradhan singi maphamda puksel sengba amadi marebak maramdam nungsiba mathautai political party politicians singna vote bank ki wakhaldagi nathairaga maramdam mafurup kananabagi maikaidagi mayon tambasangi makhoi singa sina mireibak masa singda aronba madi phongna mating pidrabadi mireibak masa singna lamdam sida khundalai tasin mangamroi lainga na mitop khandokna ba madi param lana khundalai tasin masing khandokna ba inner line permit system satna hanba hokraba matung NRC satna hanana ba tharang lakholakliba sigi cut off base year 1951 oigadabani haiba miyangi phirep lairi aduba lainga ki mekedigi base year 1961 oigani haibgi sayena bakhra lairabasu lainga na lepa base year digi mitop khandokna ba thorang lakholi matang asida lairaklibo hangdi miyamna sahi kyagi mamang digi mitop khandokgi base year 1951 dagi oigadabani haiba dimanasi fail ohenana ba inkumja lisinga maga samapan gi yankhai ga matui electoral roll lainga ki office singdagi mangan khrabra natragana lochin khrabra haibigi singnab lairi masina maram oiraga mitop khandongnaba base year 1951 dagi oigadabani haibisigi record puthokpa ngamdabigi phibam laibadigi base year ngan khatna english ngamaga samapan go khumfuga mathoida oina leblakpani lawi register of citizens haibisi lamgi pata land revenue amasum settlement laikai ki record school college ki admission register mari lainaba khungang amadi town da lairiba citizen am oibigi piba yaba khudam sakhangse kaya gi mating dagi mitop khandokna bo khona bi he kanaguma miyoi singna mari lainaba saktak se document puthokpa ngamdrabadi makhoi singadu mitop ni hena laina masakhangdok ngani mapalam dagi lamda masita sanglakiba mitop sing sek ta hodabadagi khunda laita sinbadagi hendoktuna mikhal na phawbo mai pakbu yaure mikhal na mai pakraba mitop singaduna lamgi mapu oibadagi hendoktuna makhoigi lamda masigi yellow mini haina claim tawduna makhoigi tongan ba laiba zalengam sienna dimanda yellow mi mitei singi demand landara khibadagi yellow mi singna maram damda mitokumna lanjena duna mikap mirau kolna nakong singjairi mitop singna apunbagi saktam thugaina balandara koda lakshin mangamdabadagi lainga ki maikeidigi political gueba wari sanaraga oration purakna bo honagani haina haijabada yana ba purakpa ngamdana lairiba sidagi khangmangamdibadi masagi maram damda minority taraba yellow mitei singi khungul tripura tigi tripuri singi khungul mutkibagum mutkiba yabagi thakta lairi habsini state asigi ziribam district su mitop na mikal mai pak tuna yellow mi singi punsinga na bo honadabadagi
migrant immigrant sin Kuki narco terrorist-singna jiribambu makoigi mapa mapugi lamni haina munnanaba landarakpada miyamgi mihut ama oibigi pangthokpa mathok pangthoktana usi makhul sangmagum tominga laithokle furup amagi asengbu yellow missing amatana masagi furuki apun masaktam thugainaba madi masialgi marakta hatna sunabigi oiba terrorism war crimes kaidongai satharoi Manipur gi apun basaktam thugaina bokhona duna yellow mi Metei singi mathak war crime sathaduna tamthiwa mihat mipun sathaba ngamlibasi immigrant migrant sing oibadagini milebak masa oibigi mathakta narco terrorist oibaduna hingcha yaitambi saktam lobu ngamlibani yellow mi singna masagi apun bagi saktam thugaina ba madi mapa masa masil manaw masi masal singi mathakta kaidawungai da landaba ngamloi lamdam asidagi mitop khandoknaba thawrang lakholakpada khwaidigi mipaiba madi akiba poklibasi mitop sing oibadagi lamgi mapu oinaba landarakpani haibisi punamakna khangnarabo apni yellow mi singna masagi furup thugainaba kaidawungai da honadi lamlanba singna atopagi furup thugainaba honarakpada yellow mi singna lanthingnai haiba kangla pawgi editorial mayamda thamjari Makasa tharak poina to papaw mana mayai lambi thingbu yauna khongjang kya sangchilakadori Loktak Patigi makhulak pe ising na maram oiraga Mayang Imphal gi akoibda leiba ngagi pham amadi lopom kya ising thumduna lawmi amadi ngami sina thingnariba awabas ka onanaba Loktak Pat gi ising senthokhinaba ithai dam Karaktuna gi sataramadi nomai khongi Ongam len dam silenga na numit humni phawgi manungda handoktrabadi mayai lambi thingbu yauna khongjang kya sangsilaga naina apunba Mayang Imphal lawro committee na phongdorakli Ramasiga mari lainana ngasi committee asina sinduna Mayang Imphal kaithela pangthokpa permission gu unaba mada committee gi secretary yumnam nanauna hakibada lawu singuba madi nga puna maru oiba sinpham oiduna lakpa Mayang Imphal amadi masigi akoibada leiba tungan khulsingi law pari rising nipal amasi haukiba matam kharasida sukhiba nong asida isawgi oiba asawa awaba mengnari masi maru oina Loktak Patigi ising sentakhigadaba ithai dam Karaktuna sataramadi nomai khongi ongam len dam singasi matam sana hangdoktaba sinani masina maram oirga hariba law pari rising nipal amsida lainamba law kya irol nungda lekre loinana ngagi pham singsu ayam paraga nga senthokre aduga leihauba nga khara adusu ising pumbadagi loina sire lawmi amadi ngami sikokta khut hapagi phibamda lairi maram sina isauna ama ata thoklaba ngami amadi ngami lawmi singi mathau taba comparison numit taraga mangani gi manungda pitokpiu loinana maukhatuna lairibi ising asi mayeng tanaba ithai dam Karaktuna gi sataramadi nomai khongi ongamlen dam asi mapung fan hangdoktaba tarabadi committee sina state asida leiba lawmi lup ngami lup amadi CSO singa loinana ban yauna khongjang kya sangsilaga naiki Makasa tharak poina kanglai paki mairagi editorial mayam special content moina mayam do loislak poina mayam na thamjage lengak leina leibak miyambu hanna wohan badi sumloi Manipur si hiram khudimagna sothaba haibadu oiduna leiri isagi oiba pothok sathok marang kaina puthokpa ngamdabadagi miyoibana hingbada nomagi tangai fadana sangdaba yadraba potlam phawba bar lengaki mapal tangduna hingli oidiba phibam asida Manipur mamang sahi English nganiga kungo homdoi me ahumdagi hauna kanglup anigi akanba lana sina maram oiduna Manipur asi kangkhong sairaba lamdam ama haibadu oiduna leibak miyam aduki matik awaba haibadu oidi yamna ngaklibadi kanglup anigi lan thoklibasi Manipur lenga ama isaw sawna leidibasigi mamangdani thoklib lan sigi waroisin ama puraktuna tangdu leitaba Manipur ama ohenanaba Manipur lenga na paikhatpam thokpa thabak sing paikhatpa ngamdana adumak leiri masigi matakta barat lenga na su Manipur si barat ki manungda leiriba state amani haibadu khandabagi mawongna thoklib lan asi loisinanaba paikhatpam thokpa thabak amata paikhatana leiriba sini Manipur miyam kham thenga awaba haibadu hele kanglup anigi lan sahi taraga thamanga phajilakpa asigi hainingai leitana waringagi serasida ising isaw nonungsit amadi akanba lenta dura Manipur miyam hainingai leitana awaba mai unhale masigi makasa tharakpada leptana nong surakpadagi lokhom kya ngayokphom kaya yum kya thumjinduna awaba amu haujik mai unari khwaidigi awab oidiba sina Manipur gi lifeline oidiba national highway animakta singning khaiduna lambi thingduna gari sathok sin tawbi yadaduna awab gi mathakta awaba ma hapa haibadu oidi
ꯄꯨꯝꯅꯃꯛ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕꯤꯗꯕꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯍꯧꯈꯤꯕ ꯑꯣꯒꯁ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯇꯝ ꯀꯛꯇꯕ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯇꯣꯡꯖꯩ ꯃꯔꯤ ꯂꯝꯕꯤ ꯑꯃꯁꯨꯡ ꯂꯩꯃꯇꯥꯛ ꯂꯧꯇꯥꯛ ꯄ꯭ꯔꯣꯖꯦꯛट ꯂꯝꯕꯤꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯈꯤꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯗ꯭ꯔꯦ ꯃꯁꯤꯅ ꯃꯇꯝ ꯀꯛꯇꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯁꯤꯅ ꯃꯄꯥꯟꯗꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ ꯀꯌꯥ ꯏꯝꯐꯥꯜ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯗꯨꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯍꯪꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯂꯩꯉꯥꯛ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯍꯦꯟꯃꯜꯂꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯍꯩꯇꯕꯗꯒꯤ ꯑꯣꯏꯔꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯦ ꯃꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯈꯥ ꯇꯥꯍꯜꯂꯒꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯆꯪ ꯐꯪꯅ ꯋꯥꯍꯜꯂꯒꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯇꯨꯝꯅ ꯃꯨꯊꯠꯂꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯟꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯛꯀꯗꯕ ꯐꯤꯚꯝ ꯑꯗꯨ ꯈꯪꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯆꯪꯖꯔꯛꯀꯗꯕꯅꯤ ꯀꯦꯁꯤꯄꯤ PWG ꯔꯤꯛꯁꯅꯔꯤꯁꯤꯡ ꯁꯧꯒꯠꯄ ꯇꯤꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ KCP ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ PWG ꯃꯥꯔꯛꯁꯤꯁꯠ ꯁꯦꯟꯇꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯕ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯝꯔꯦꯗ ꯂꯦꯅꯤꯟ ꯃꯤꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯡꯅ ꯃꯥꯒꯤ ꯑꯣꯏꯕ ꯍꯩꯅꯖꯕ ꯃꯁꯛ ꯃꯑꯣꯡꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯇꯥꯡꯀꯛ ꯀꯌꯥꯗꯒꯤ ꯍꯧꯅ ꯀꯝꯃꯨꯅꯤꯁꯠ ꯕꯦꯁ ꯑꯣꯏꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯗꯤ ꯂꯨꯞ ꯑꯁꯤ ꯁꯥꯗꯨꯅ ꯁꯤꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯤꯕꯁꯤꯡꯗ ꯃꯇꯦꯡ ꯄꯤꯗꯅꯕ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯌꯣ ꯏꯝꯄꯤꯔꯤꯌꯦꯂꯤꯁꯠ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯚꯥꯝꯄꯤꯌꯔ ꯃꯤꯁꯅꯔꯤꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯍꯨꯏꯔꯣꯏꯁꯤꯡꯗ ꯇꯤꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯀꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟꯅ ꯍꯛꯊꯦꯡꯅꯅ ꯇꯦꯡꯕꯥꯡ ꯂꯝꯕꯥ ꯍꯛꯁꯤꯟꯅ ꯂꯧꯏ ꯃꯥꯔꯛꯁꯤꯁꯠ ꯗꯣꯟꯁꯇ꯭ꯔꯤꯟꯗ ꯌꯨꯝꯐꯝ ꯊꯣꯟꯗꯨꯅ ꯂꯨꯞ ꯑꯁꯤꯅ ꯍꯦꯛ ꯁꯥꯐꯣꯡꯂꯛꯄꯗꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯏꯗꯨꯀꯦꯁꯟ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯒ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯁꯦꯛꯇꯔ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯑꯃ ꯆꯨꯝꯊꯣꯛꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯆꯨꯝꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯏꯀ꯭ꯔꯣ ꯔꯤꯑꯦꯛꯁꯅꯔꯤ ꯒꯦꯡꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯃꯪ ꯇꯧꯖꯕꯒꯤ ꯄꯥꯡꯈꯛꯅꯤ ꯀꯦꯄꯤꯇꯦꯂꯤꯁꯠ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯒꯠꯄꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯀꯦꯄꯤꯇꯦꯂꯤꯁꯠꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯊꯣꯏꯗꯣꯛꯅ ꯂꯥꯜꯂꯣꯏ ꯔꯤꯑꯦꯛꯁꯅꯔꯤꯁꯤꯡ ꯁꯧꯒꯠꯄ ꯇꯤꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ